Ngarang numidang pung mapalom taba matamda masak khangdaba khutlai paibasina Kangpokpi Police Station gi manung channa leiba Kangchup Chingkhong amadi Kangchup Chiru anigi marakta mioi ama nomaina kaptun hatlamle laikhidraba mioi adu an boizang dagi dhemko hau kipgan kawi hairi Forest and Environment, Horticulture and Soil Conservation amadi Mahut Minister Oiriba Andro Kendra MLA T.S. Syam Kumar bu MLA oibadagi disqualification tauba natraga taudabagi matangda High Court of Manipur gi judgment ngasi nungthil lauthoklaba yari Churachandpur District Police ki STPO na luchingba kanguna district asigi tongan mamphamsingda chathakiba drive da yungang amadi yungo kaya phagatpa ngamkhre Standard Robert Higher Secondary School gi mahiroi ningthauzam babysna misi gi mayokta sem khiba JSC na lengakna pi khiba thajaba thabak to onthoraktabagi mayokta JSC na mahiroi lupsing amadi miyam ga loinana khongjang changsin na ba sem saba hokre thangbai pumbada khudaktagi hayeng ayuk pung taruk phauba ban kokre Bisnupur District ki Wangu Terakhong Gram Panchayat ta lamdam asida ahanba oina electric motor hang pump Sizinaduna miyam da ising panghanba hokre ikang mayok nariba maikai adongi miyam da di ising adu amitraga pangkhak oihori Awang thangba Tripura gi Mizoram ga tainabada lairiba Jampui Hills ki Bangmun Belasta khwaidagi nanba khungang ni haina lauthokre lamkoiba mioi kayana khungang adugi phajaba lepalaitarigi balaknari Bangkok ta chathariba Thailand International Boxing Tournament saruk yariba Bharat ki sanaroi Asian Championship ki silver medalist Deepak Yauna Manisha Mon amadi Ashish Kumar quarter final sangkhrai Bharat ki matamda ngasi ayuk pung 3:9 taba matamda kha thangba Iranda magnitude 5.0 yauna yuhar hakhrai yuhar hakhiba adugi epicenter Iran gi awang thangba Bandar Langehe ki Hormozgan province ta oiki amangata amadi asok apan yaukhiba leite